ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯎꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯦꯛ ꯇꯥꯎꯟꯗꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯆꯠꯆꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯅ ꯂꯦꯛ ꯇꯥꯎꯟ ꯑꯃꯗꯤ ꯁꯣꯜ ꯂꯦꯛ ꯀꯣꯜꯀꯇꯥꯗ ꯑꯗꯣ ꯁꯤ ꯄꯟꯗꯜ ꯑꯩꯈꯣꯏꯅ ꯆꯠꯆꯗꯧꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯜꯀꯇꯥꯒꯤ ꯃꯃꯤꯡ ꯆꯠꯄ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯄ ꯄꯟꯗꯜꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯝꯇ ꯌꯦꯡꯖꯗ꯭ꯔꯤ ꯍꯟꯗꯛꯁꯤꯅ ꯑꯍꯥꯟꯕ ꯌꯦꯡꯗꯣꯏꯅꯤ ꯄꯥꯟꯗꯜꯗꯣ ꯃꯣꯏꯗꯤ ꯑꯃ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯕꯤꯒꯨꯝꯕ ꯂꯥꯠꯄꯩ ꯁꯨꯝ ꯃꯐꯝ ꯂꯩꯕꯁꯦ ꯃꯣꯏꯔꯣꯝꯒꯤ ꯗꯨꯔꯒꯥ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯂꯥꯠꯄ ꯃꯐꯝꯁꯦ ꯃꯣꯏ ꯄꯟꯗꯜ ꯀꯧꯋꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯣꯏ ꯂꯥꯏꯠꯀꯁꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯁꯥꯃꯨꯒꯁꯦ ꯂꯣꯏꯅ ꯑꯩ ꯁꯤꯗꯗꯤ ꯃꯆꯨ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯃꯆꯨ ꯌꯥꯝ ꯐꯖꯩ ꯁꯤ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯄꯟꯗꯜ ꯃꯤ ꯃꯀꯣꯛ ꯃꯌꯥꯝꯁꯦ ꯆꯠꯄꯗ ꯑꯩꯈꯣꯏꯗꯨ ꯂꯦꯡꯐꯝ ꯂꯩꯇꯦ ꯈꯨꯠꯆꯤꯟ ꯑꯃꯅꯦ ꯁꯤ ꯉꯥꯛꯇꯪ ꯉꯥꯏ ꯀꯔꯤꯒꯤ ꯄꯔ ꯆꯪꯁꯤꯟ ꯌꯥꯗꯕꯗꯣ ꯃꯤ ꯃꯃꯥꯡꯗ ꯂꯥꯏ ꯃꯌꯥꯝ ꯂꯦꯡꯉꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯃꯅꯨꯡꯗꯤ ꯆꯪꯉꯔꯣꯏꯒꯦ ꯃꯁꯤꯗꯤ ꯌꯦꯡꯉꯣ ꯃꯃꯥꯡꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯪꯉꯝꯃꯔꯣꯏꯕ ꯑꯁꯤꯗꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯔꯒ ꯕꯣꯔ ꯈꯨꯔꯝꯕꯗ ꯄꯧ ꯅꯝꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯣꯕꯥꯏꯜꯒ ꯇꯧꯅꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯁꯤ ꯁꯤꯁꯤ ꯃꯣꯏꯁꯤ ꯁꯥꯏꯠ ꯑꯍꯨꯝ ꯂꯩꯇ꯭ꯔꯣꯒ ꯈꯪꯗꯦ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯄꯨꯔꯥ ꯃꯍꯜ ꯑꯃꯒꯨꯝꯕꯩ ꯃꯑꯣꯡꯅꯦ ꯃꯣꯏ ꯁꯥꯏꯖꯁꯤ ꯈꯨꯠ ꯌꯣꯝ ꯆꯪꯉꯝꯅꯤ ꯑꯗꯨ ꯃꯣꯏꯁꯤ ꯊꯥ 3-4 ꯋꯥꯠꯂꯤꯉꯩꯗꯩ ꯑꯗꯨꯝ ꯁꯥ ꯍꯧꯕ ꯌꯥꯎꯋꯦ ꯁꯤꯃꯁꯤꯗꯤ ꯀꯌꯥꯝ ꯋꯥꯠꯄꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯁꯥꯕꯗꯨꯗꯤ ꯍꯧꯖꯤꯛ ꯊꯥ 4ꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯑꯃꯅꯤ ꯃꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯤꯁꯦ ꯑꯗꯨ ꯃꯇꯝ ꯌꯥꯝ ꯆꯪꯅ ꯁꯥꯏ ꯑꯗꯣ ꯁꯤꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯗꯨꯗ ꯍꯦꯟꯅ ꯌꯥꯝ ꯐꯖꯩꯑꯕ ꯑꯗꯨꯅ ꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯁꯨ ꯆꯪꯉꯝꯅꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯝꯅꯤꯀꯣ ꯃꯣꯏꯒꯤꯗꯤ ꯃꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯐ꯭ꯂꯦꯠ ꯈꯨꯗꯤꯡꯁꯦ ꯌꯨꯝ ꯈꯨꯗꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯪꯉꯒ ꯄꯩꯁꯥꯁꯨ ꯃꯣꯏ ꯈꯥꯏꯕ ꯍꯥꯏꯁꯦ ꯃꯣꯏ ꯑꯦꯃꯥꯎꯟ ꯂꯩꯖꯩꯀꯣ ꯑꯁꯨꯛ ꯈꯥꯏꯕ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯈꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯤ 1,200 ꯅꯠꯇ꯭ꯔꯗ 1,200 ꯈꯥꯏ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯁꯤ ꯌꯥꯝ ꯐꯖꯩ ꯃꯅꯨꯡ ꯂꯥꯏ ꯆꯪꯉꯗꯤ ꯌꯥꯝ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯂꯝꯕꯤꯅꯦꯕ ꯄꯟꯗꯜꯁꯤ ꯃꯊꯪ ꯁꯨꯝ ꯈꯣꯡꯅ ꯆꯠꯂ ꯌꯦꯡꯉꯤꯅꯦ ꯈꯣꯡꯁꯤꯁꯨ ꯁꯤꯗꯔꯦ ꯆꯠꯄꯗ ꯑꯗꯣ ꯁꯨꯝ ꯂꯝꯕꯤ ꯆꯠꯀꯥꯟꯗ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯛ ꯅꯝꯕꯩꯅꯤ ꯁꯤꯁꯨ ꯃꯣꯏ ꯂꯩꯒꯁꯨ ꯃꯌꯥꯝ ꯌꯣꯜꯂꯦ ꯂꯩ ꯑꯁꯥꯕ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯦ ꯑꯗꯒꯤ ꯑꯁꯨꯝ ꯅꯥꯀꯟꯗ ꯂꯩꯁꯤꯅ ꯁꯅꯥꯒ ꯅꯨꯄꯤꯗꯤ ꯁꯅꯥ ꯄꯥꯝꯕꯅ ꯌꯥꯝ ꯂꯩꯅꯩ ꯑꯗꯩ ꯍꯨꯃꯥꯏꯒꯁꯨ ꯌꯣꯜꯂꯤ ꯍꯨꯝꯅꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯝꯕꯤ ꯅꯥꯀꯟꯗꯅꯦ ꯀꯣꯛ ꯐꯝꯖꯤꯟꯕꯅꯦ ꯃꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯁꯦ ꯂꯝꯕꯤꯒꯁꯤ ꯄꯨꯜꯂꯞ ꯇꯧꯈꯥꯏꯔꯒ ꯀꯣꯏꯂꯥꯁꯀꯁꯦ ꯄꯨꯜꯂꯞ ꯌꯨꯡꯁꯤꯜꯂꯒ ꯂꯝꯕꯤꯗꯨ ꯃꯦꯟ ꯔꯣꯗꯇꯨ ꯄꯨꯔꯥ ꯒꯥꯔꯤ ꯑꯃꯨꯛ ꯆꯠꯍꯟꯗꯕꯤꯅꯦ ꯃꯣꯏꯁꯦ ꯄꯨꯂꯞꯄꯨꯗꯤ ꯅꯠꯇꯦ ꯈꯔ ꯀꯣ ꯂꯝꯕꯤ ꯈꯔ ꯃꯣꯏ ꯃꯦꯟ ꯑꯣꯏꯅ ꯇꯧꯕ ꯃꯄꯥꯃꯩ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯤꯁꯤ ꯁꯤꯕꯂꯤꯡ ꯅꯠꯇ꯭ꯔꯁꯦ ꯀꯩ ꯍꯥꯏꯈꯔꯦ ꯑꯩ ꯀꯥꯎꯊꯣꯛꯈꯔꯦ ꯁꯤꯅ ꯀ꯭ꯋꯥ ꯃꯣꯏ ꯀ꯭ꯋꯥꯁꯤ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯩ ꯁꯨꯝ ꯅꯝꯕꯩꯅꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯥꯔꯦ ꯈꯅꯥꯎꯒꯗꯤ ꯂꯣꯏꯔꯅꯤ ꯁꯤꯁꯨ ꯄꯟꯗꯜ ꯑꯃꯅꯦ ꯑꯗꯣ ꯃꯄꯥꯟꯗꯨꯗꯤ ꯀꯩꯁꯨꯝ ꯐꯖꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯂꯥꯏꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯀꯥꯞꯄꯦ ꯁꯤꯃꯁꯤꯅ ꯈꯔ ꯄꯤꯛꯅ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯑꯄꯤꯛꯄ ꯀꯥꯡꯕꯨꯒꯤ ꯇꯥꯏ ꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯐꯝ ꯁꯨꯝ ꯄꯟꯗꯜ ꯑꯃꯗ ꯁꯨꯝ ꯆꯠꯀꯥꯟꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯃꯣꯏ ꯁꯥꯔ ꯊꯝꯕꯅꯦ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯁꯤꯁꯤ ꯃꯣꯏ ꯊꯤꯝꯁꯤ ꯄ꯭ꯂꯥꯅꯦꯠ ꯃꯌꯥꯝꯗꯨꯅꯤ ꯃꯥꯜꯂꯦ ꯃꯣꯏ ꯎꯡꯉꯤꯁꯦ ꯑꯗꯨꯒ ꯃꯤꯁꯥꯏꯜꯒ ꯇꯧꯔꯒ ꯃꯊꯛꯀꯤꯔꯥꯏꯅ ꯑꯃ ꯀꯩ ꯍꯥꯏꯈꯔꯦ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯍꯣꯏ ꯃꯣꯏ ꯃꯊꯛꯇꯒ ꯀꯥꯕꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩꯅꯦ ꯃꯣꯏꯁꯦ ꯁꯤꯅ ꯒꯦꯠꯅꯦ ꯁꯥꯔꯤꯁꯦ ꯁꯤꯅ ꯍꯤ ꯍꯥꯏꯗꯣꯏꯔꯣ ꯖꯍꯥꯖ ꯍꯥꯏꯗꯣꯏꯔꯥ ꯍꯤ ꯍꯥꯏꯗꯣꯏꯔꯥ ꯍꯣꯜꯂꯤꯃꯤꯅ ꯍꯤ ꯇꯥꯔꯦꯅꯦ ꯂꯤꯟ ꯑꯃ ꯃꯔꯩ ꯇꯤꯡꯊꯣꯛꯑ ꯀꯥꯝꯃꯤ ꯀꯟꯅ ꯍꯨ ꯂꯥꯎꯉꯩ ꯁꯤꯁꯨ ꯁꯥꯔꯤꯅꯦ ꯃꯣꯏꯁꯦ ꯃꯣꯏ ꯃꯩꯒꯁꯤꯗꯤ ꯄꯩꯁꯥ ꯐꯖꯅ ꯆꯪꯅꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯁꯨꯕꯅꯣ 3ꯁꯨꯕ ꯄꯟꯗꯜꯅꯤꯀꯣ ꯉꯁꯥꯏ ꯐꯖꯕꯗꯨꯅꯦ
ꯑꯗꯩ ꯈꯤꯇꯪ ꯄꯤꯛꯅ ꯂꯥꯏ ꯈꯛꯇ ꯅꯝꯕꯗꯨꯅꯦ ꯁꯤꯅ ꯑꯍꯨꯝꯁꯨꯕꯅꯤ. ꯃꯣꯏꯁꯤ ꯄꯟꯗꯜꯁꯤ ꯐꯤꯅꯅꯦ ꯇꯧꯔꯤꯁꯦ. ꯁꯤꯁꯨ ꯐꯖꯩ ꯂꯥꯏ ꯄꯨꯡꯂꯪ ꯂꯪꯉꯦ ꯁꯅꯥ ꯃꯆꯨꯅ ꯌꯥꯝ ꯏꯪꯅ ꯐꯖꯕꯗꯣ. ꯃꯣꯏ ꯂꯩꯇꯦꯡꯁꯤ ꯒ꯭ꯔꯤꯟ ꯃꯅꯥ ꯉꯥꯛꯇ ꯃꯁꯤꯡ ꯃꯌꯥꯝꯒꯤ ꯑꯣꯏ. ꯇꯥꯔꯦ. ꯑꯗꯨꯗꯤ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤꯃꯁꯤꯅ ꯃꯔꯤꯁꯨꯕ ꯄꯟꯗꯜꯅꯤ. ꯁꯤꯁꯦ ꯅꯨꯡ ꯃꯌꯥꯝ ꯃꯆꯨ ꯃꯆꯨ ꯅꯞꯄꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯤꯌꯦ, ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡꯒꯤ ꯑꯗꯨꯃꯥꯏꯅ. ꯃꯅꯨꯡꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯦ. ꯃꯣꯏꯁꯦ ꯈꯨꯠ ꯌꯣꯝ ꯆꯪꯉꯝꯅꯤ. ꯁ꯭ꯋꯥꯏ ꯅꯥꯀꯟꯒꯤꯁꯤꯅ ꯑꯍꯥꯟꯕꯩꯁꯤꯅ ꯋꯦꯞꯀꯤ ꯃꯑꯣꯡ ꯅꯠꯇ꯭ꯔꯣ, ꯏꯁꯤꯡꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦꯒ ꯑꯁ ꯅꯞꯄꯤꯕ ꯉꯥꯔꯤꯕ ꯃꯌꯥꯝꯁꯦ. ꯄꯩꯁꯥꯁꯨ ꯆꯪꯉꯝꯅꯤ, ꯈꯨꯠꯁꯨ ꯆꯪꯉꯝꯅꯤ, ꯃꯇꯝꯁꯨ ꯆꯪꯉꯤ, ꯄꯨꯂꯞ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ. ꯃꯣꯏꯕꯨꯡꯖꯥꯎ. ꯃꯣꯏ ꯌꯣꯝ ꯆꯥꯎꯅꯅꯦꯕ ꯇꯧꯔꯤꯁꯦ, ꯄꯥꯡꯊꯣꯛꯏꯁꯦ. ꯃꯌꯥꯝꯁꯦ ꯁꯤ ꯆꯠꯅꯕꯩꯗꯃꯛꯇ ꯗ꯭ꯔꯦꯁꯁꯦ ꯑꯍꯟꯕ ꯗ꯭ꯔꯦꯁ ꯁꯦꯠꯇ ꯂꯣꯏꯅꯃꯛ ꯂꯥꯛꯅꯔꯤꯅꯦ ꯃꯌꯥꯝꯁꯦ. ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯁꯤ ꯑꯣꯏꯔꯦ ꯃꯣꯏ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕ. ꯃꯊꯛꯀꯤ ꯃꯣꯏꯕꯨꯡꯁꯤ ꯎꯡꯉ ꯂꯩꯔꯤꯁꯦ. ꯃꯣꯏꯁꯤ ꯗꯨꯔꯒꯥꯁꯤ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯕꯅꯤ. ꯁꯤꯗꯗꯤ ꯃꯆꯨꯁꯤ ꯂꯪꯈꯠꯄꯩ ꯉꯥꯟꯕꯩ ꯇꯥꯔꯦ. ꯑꯃ ꯑꯔꯪꯕ ꯌꯥꯝꯅ ꯌꯥꯎꯗꯕꯤꯗ ꯑꯃ ꯌꯥꯝꯅ ꯂꯦꯝꯅ ꯂꯨꯝꯅ ꯐꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤ ꯗꯨꯔꯒꯥꯒꯤ ꯃꯁꯛꯁꯦ. ꯁꯤꯁꯤꯅ ꯆꯐꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯤ. ꯂꯦꯝꯞꯀꯤ ꯃꯑꯣꯡ ꯅꯠꯇ꯭ꯔꯣ? ꯁꯤꯁꯨ ꯐꯖꯗ꯭ꯔꯣ? ꯃꯊꯛ ꯀꯥꯡ ꯂꯥꯏ ꯌꯥꯝ ꯁꯦꯝꯃꯤ ꯃꯌꯥꯝ ꯂꯥꯏ. ꯂꯥꯏꯇꯤꯡꯒ ꯇꯧꯔꯒ ꯃꯤ ꯃꯀꯣꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ. ꯃꯤꯉꯩꯁꯤꯅ ꯀꯥꯏ ꯆꯪꯐꯝꯒ ꯂꯩꯇꯕꯅꯤ ꯀꯩꯅꯣ. ꯐꯖꯕꯕꯨꯗꯤꯀꯣ ꯄꯟꯗꯜ ꯁꯤꯁꯨ ꯐꯖꯩꯑꯕꯀꯣ, ꯄꯤꯛꯇꯛꯅ ꯗꯦꯀꯣꯔꯦꯁꯟ ꯌꯥꯝ ꯇꯧꯋꯦ. ꯑꯗꯨꯁꯨ ꯈ꯭ꯋꯥꯏ ꯐꯖꯕꯗꯤ ꯑꯍꯥꯟꯕꯩꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯖꯩ. ꯑꯗꯨꯒ ꯃꯤꯁꯨ ꯈꯨꯠꯆꯤꯟ ꯑꯃ ꯆꯠꯐꯝ ꯂꯩꯇꯦ, ꯑꯗꯨꯃꯗꯤ ꯂꯣꯏꯔꯦ. ꯁꯤꯅꯤ ꯃꯣꯏ ꯂꯥꯏꯗꯣ. ꯃꯣꯏ ꯗꯨꯔꯒꯥꯁꯦ ꯃꯆꯨꯁꯤ ꯗꯥꯏꯔꯦꯛꯇꯤ ꯇꯥꯗ꯭ꯔꯦ, ꯃꯣꯏꯒꯤ ꯂꯥꯏꯠꯀ ꯀꯩꯒ ꯇ꯭ꯔꯣꯒ ꯄꯔꯄꯜ ꯃꯆꯨ ꯇꯥꯔ ꯀꯥꯞꯁꯤꯜꯂꯛꯄꯩꯀꯣ. ꯑꯁꯦꯡꯕꯗꯅ ꯌꯥꯝ ꯐꯖꯕ ꯍꯦꯜꯂꯤ ꯂꯥꯏ ꯃꯁꯛꯁꯦ. ꯃꯈꯥꯗꯁꯨ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯂꯩ. ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃ ꯑꯃꯨꯛ ꯌꯦꯡꯕꯩ ꯊꯣꯛꯆꯔꯛꯑꯦ. ꯁꯤꯁꯤꯁꯨ ꯏꯁꯤꯡ ꯃꯃꯥꯡ ꯇꯥꯏꯁꯦ. ꯏꯁꯤꯡꯅꯤ. ꯁꯤꯁꯨ ꯐꯖꯩ. ꯁꯤꯅ ꯄꯨꯔꯥ ꯑꯉꯧꯕꯅꯦ. ꯁꯤꯅ ꯄꯨꯔꯥ ꯆꯣꯡꯀꯥꯡꯅ ꯁꯥꯕꯅꯦ. ꯆꯣꯡꯀꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛ, ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯩ ꯆꯦꯛꯁꯦ ꯑꯁꯤꯒꯤ ꯁꯦꯞꯁꯤꯗ ꯂꯣꯏꯅꯃꯛ ꯀꯛꯑꯒ ꯂꯣꯏ ꯅꯞꯄꯤꯅꯦꯕ ꯃꯣꯏꯁꯦ. ꯁꯤꯁꯨ ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12 ꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ. ꯃꯌꯥꯝꯁꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯌꯥꯝ ꯉꯜꯂꯤꯕꯩ ꯃꯑꯣꯡꯗꯀꯣ ꯂꯩꯕꯗꯣ ꯃꯌꯥꯝꯁꯦ. ꯑꯗꯣ ꯃꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯗꯤ ꯑꯣꯏꯔꯒ ꯁꯤ ꯁꯥꯔꯤꯕ ꯃꯑꯣꯡꯁꯤꯗꯤꯀꯣ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯁꯥꯏ. ꯍꯥꯏꯗꯤ ꯂꯩꯔꯤꯁꯤ ꯃꯣꯏ ꯃꯊꯛꯇꯒ ꯃꯦꯔꯤꯌꯥꯒꯤ ꯇꯥꯏꯞ ꯇꯧꯔꯒ ꯁꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯆꯞ ꯁꯤꯁꯤ ꯆꯥꯕꯗꯤ ꯐꯗꯤ ꯈꯪꯖꯔꯦ. ꯐꯖꯗ꯭ꯔꯥ? ꯅꯞꯄꯤ ꯃꯆꯥ ꯃꯆꯥ ꯆꯣꯡꯀꯥꯡ ꯉꯥꯛꯇꯅꯦ ꯁꯤ ꯐꯛꯂꯥꯡꯒꯤ ꯁꯥꯔꯤ ꯃꯌꯥꯝꯁꯦ. ꯑꯗꯩ ꯑꯥꯗ ꯆꯤꯊꯦꯛꯇꯣꯏꯁꯤꯅ ꯅꯨꯡꯅꯦꯕ ꯃꯣꯏ ꯅꯞꯄꯤꯁꯦ. ꯅꯨꯡ ꯃꯆꯥ ꯃꯆꯥꯗꯣ. ꯁꯤꯁꯨ ꯏꯔꯨꯗꯤ ꯂꯨꯏ. ꯐꯗꯤ ꯐꯖꯩ. ꯁꯤꯅ ꯊꯥꯡꯒ ꯅꯞꯄꯤ. ꯃꯊꯛ ꯀꯥꯡꯂꯥꯏ. ꯁꯤꯒꯤ ꯂꯥꯏꯁꯤꯁꯨ ꯐꯖꯕꯅꯦ ꯃꯆꯨꯁꯦ. ꯗꯨꯔꯒꯥ ꯃꯈꯨꯠ ꯀꯌꯥꯅ ꯄꯥꯜꯂꯤꯕ? 10. ꯒꯅꯦꯁ ꯃꯆꯥ ꯑꯃ, ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯀꯥꯔꯇꯤꯀꯦꯌꯔ ꯑꯣꯏꯔꯝꯅꯤ. ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯗꯤ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦ. ꯊꯥꯡ ꯃꯌꯥꯝ ꯅꯞꯄꯤ. ꯁꯤꯁꯤ ꯀꯩꯅꯣ ꯍꯪꯉꯛꯇ꯭ꯔꯦꯅꯦ. ꯑꯗꯨꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦ. ꯀꯔꯤ ꯃꯩꯇꯩꯒꯤꯗꯤ ꯊꯤꯝꯅꯣ ꯅꯠꯇꯦ ꯈꯪꯗꯦ ꯀꯩꯅꯣ, ꯃꯣꯏ ꯃꯩꯇꯩꯒꯤꯗꯤ ꯁꯥꯔꯤꯁꯦ. ꯑꯃꯨꯛ ꯅꯠꯇꯦ. ꯃꯩꯇꯩ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯂꯥꯏ. ꯑꯁꯣꯝ ꯃꯄꯥꯟ ꯐꯣꯔꯦꯟ ꯔꯣꯝꯒꯤ ꯃꯥꯟꯗ꯭ꯔꯣ? ꯃꯣꯏ ꯗꯨꯔꯒꯥꯁꯤ ꯈꯛꯇꯅꯤ ꯃꯅꯨꯡ ꯈꯤꯟꯕ, ꯑꯇꯩ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯄꯨꯔꯥ ꯐꯣꯔꯦꯟ. ꯁꯤꯃꯁꯤꯅ ꯃꯤ ꯑꯃꯐꯥꯎ ꯆꯠꯄ ꯎꯗꯦ. ꯁꯤꯃꯁꯦ ꯈꯔ ꯃꯅꯨꯡ ꯆꯪꯉꯦ ꯁꯤꯁꯤꯀꯣ. ꯑꯗꯨꯒꯤꯅꯦ. ꯁꯣꯔ ꯂꯦꯛꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ. ꯈꯣꯡꯁꯤꯁꯨ ꯄꯨꯔꯥ ꯁꯤꯗꯔꯦ ꯆꯠꯄꯗ ꯍꯥꯏꯔꯦ. ꯄꯨꯡ ꯍꯧꯖꯤꯛ 12 ꯍꯦꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ. ꯑꯗꯨꯅꯁꯨꯅꯦ ꯃꯤ ꯈꯔ ꯇꯥꯛꯂꯛꯏꯁꯦ. ꯑꯗꯣ ꯐꯖꯔꯝꯗꯧꯗꯤ ꯃꯥꯜꯂꯦ. ꯁꯤꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ? ꯁꯤꯟꯊꯔꯥꯁꯦ ꯄꯨꯔꯥ ꯆꯪꯈꯔꯦ ꯍꯥꯟꯅ. ꯁꯤꯅ ꯃꯀꯣꯛ ꯌꯥꯝ ꯅꯞꯄꯤ.
ꯁꯤꯅ ꯇ꯭ꯔꯥꯏꯞꯁꯀꯤ ꯇꯥꯏꯞ ꯇꯧꯕ ꯃꯀꯣꯛꯀꯤ ꯇꯥꯏꯞ ꯅꯞꯄꯤꯁꯦ ꯊꯣꯛꯅꯔꯛꯏ ꯃꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝꯁꯨ ꯄꯥꯏꯁꯤꯟꯈꯔꯦ ꯑꯩ ꯍꯥꯟ ꯆꯪꯉꯒꯦ ꯗꯗꯥ ꯑꯁ ꯏꯀꯥꯏꯔꯣ ꯁꯤ ꯗꯨꯔꯒꯥꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯀꯤꯕ ꯃꯥꯜꯂꯦ ꯃꯈꯥ ꯌꯦꯡꯗ꯭ꯔꯒ ꯃꯃꯤꯠ ꯂꯥꯏ ꯃꯊꯛ ꯍꯥꯏꯅ ꯇ꯭ꯔꯥꯏꯞꯀꯤ ꯀꯣꯄꯜꯂ ꯀꯩꯅꯣ ꯊꯥꯡ ꯑꯃ ꯊꯥꯡ ꯃꯀꯣꯛ ꯆꯥꯎꯔꯒ ꯇꯧꯕ ꯊꯥꯡꯗꯣ ꯄꯥꯏꯔꯣꯒꯤ ꯃꯤꯗꯥ ꯃꯥꯟꯗ꯭ꯔꯣ ꯃꯣꯏ ꯃꯤꯒꯤ ꯃꯁꯛ ꯃꯈꯩꯁꯦ ꯂꯥꯏ ꯂꯥꯏꯁꯨ ꯃꯃꯤꯠꯀ ꯅꯠꯇ꯭ꯔꯣ ꯃꯈꯥ ꯑꯣꯏꯅ ꯌꯦꯡꯗꯩ ꯃꯣꯏ ꯂꯥꯏꯁꯦ ꯃꯣꯏꯁꯤ ꯁꯥꯕ ꯀꯥꯡꯕꯨꯗꯨꯗꯁꯨ ꯈꯨꯠꯍꯩ ꯀꯩꯀꯩꯗꯣ ꯈꯦꯠꯅꯔꯝꯅꯤꯀꯣ ꯑꯕꯦꯝꯃꯥꯏ ꯇꯣꯡꯅꯤꯡꯕ꯭ꯔꯥ ꯑꯁ ꯅꯥꯟꯊꯔꯛꯑꯦ ꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯄꯨꯡ 11 ꯇꯥꯁꯤꯟꯈꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯦꯡꯉꯃꯤꯅ ꯍꯜꯂꯒꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯃꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯖꯩ ꯀ꯭ꯔꯤꯁ ꯇꯤꯚꯤ ꯍꯥꯏꯕ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁ ꯃꯈꯥꯁꯤꯗ ꯃꯥꯒꯤ ꯂꯤꯡꯛꯇꯨ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯁꯨ ꯆꯪꯉꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ